Manipur gi manung chana Tamenglong amadi none da jingning khairakpadagi lambi amata faunadre jingning khairakpa asna Sanapati district taki haurakpa ELITETV maril none bazar Mayada ngarang thingzinkhre jingning khaibagi thodok aduda miyoi khara Laibak manungda chaptuna lady thodok asi ngarang amadi ngasigi ahing nongyai lonabada jingning khairakpadagi nonegi tupul railway station da ladiba chamaga tarit suba territorial army na ladiba mafam sing chathok sasin yakhidre jarak asida ngasi Manipur gi chief minister nongthamam biren singh na none khudakta chatuna Hozik oiriba jingning khaibadagi lekhom lainang oina chentharakli ba phibam sing yengsinkhre territorial army dagi fangba paw amagi matung ina miyoi taruk sire kun amana thiba khangdana leidi masigi mathakta matai manau amadi angang amaga su thiba khangdana leidi ziribam dagi imphal yogadaba railway line samjin sajina ba leidi ba mafam sing leibakna Haizan kibana hozik Indian Army amadi Azam Rifles ki kangbu sing na rescue operation kana jangsili mafam aduda leiba engineer sing ki plan equipment sing safagada ba mafam sing da hongat kre ngasi ayupung mga makhairom ta da miyoi kun tarago humdoi mafam aduda kanba ngamkre singning khairakpa aduda asok apat nang khraba sing hozik none gi army medical unit da laying chathare makata na mi kanba ki thabak hozik sathare ELITETV gi ichal asi jingning khaiba aduna ka hena apan ba pi ki nauna jing kaya ning khairak pana maram oduna hozik mi kan bagi thabak asida khurau amadi thangri adumapu mi kan bagi thabak ti lepalitena jangsili mi kan bagi thabak asida army gi helicopter singnong jingi phibam phadorakpa ngaiduna leiri